Republic Day thauram ki full rehearsal gi mangoina na ngase yu anganba pung 4:50 chatpa matamda Nagamapal Rims Road ta yamna mapangal leiba IED ni chingnaba ama pokhaibada mahairoi nupi macha mingsel machet na makok panbadagi sokhan kibaga loinana manak nakpada leiba dukan nipan lomdasu akayatoi thokankhre ngasi ayuk Nagamapal Rims Road ta bom pokhai kiba thogdok adugi makha tarakpada IMPHAL West Police na bom pokhai famgi akoiba mafam singda pak sana thibo humbagi thabak chathabada Nagamapal Rims Road Junction gi mamang thangba Naga Nala mathak auto parking manaktagi bomb blast aduda trigger tawbada sijanaba oiramba yai haina chingnaba remote control device ama police na recover tawkhre Republic Day gi mangoina security force na lokhalakpa cheksin thorangi saruka moina ngase yok Irilbung police station gi manung chanba Kairau Langdum area da counter insurgency operation chathabada ain na thingkraba lalholop Prepark Pro Active Gather ani fare haire farba miyoi ani adudi Yendrembam Amujau Elias Pari Jahi Kuntramari apokpa laikhidraba Wai Ibomcha Langthabal Kunja Mamang Lekai amade Sarangthem Pratap Singh Elias Chingsupa Jahi Kuntramanga apokpa laikhidraba S Ibopisak Bamon Lekai nahabam dagini haire Lamdamasigi education system da soiba leibana information technology IT sector da khumang chawkhat watpane Lamdamasigi chanabi amoina angang mahi tamhanbada thabak phangnaba khallaga tamhanba mi thabak pinaba tamhanba ngamdabana IT gi lamda khara sothana leibani haina Manipur gi chief minister N Biren Haikre wafamasi ngasi Manipur gi IT company tarataruk na punsinduna semba Incod Foundation na sinduna ahanba Midcon 2020 Hotel IMPHAL da pangthokpa thauramama da phongdokibani Manipur Legislative Assembly gi speaker na magi tawfam thokpa thabak tawraktaba amade lobulana namsinduna thambana Supreme Court na speaker ama oibagi mathau tawnaba directive ama pirakpani haina AICC gi General Secretary amade Manipur gi in charge Gaurav Gogoi MP na phongdokre Lakliba January 16 ta leibak sin bathungna pangthoknagadawriba India gi 38 suba Republic Day thawrangi mangoinana ngasi IMPHAL dasu full dress rehearsal pangthokre nakalamada district administration asusinduna ngasi ayog JIRIBAM dasu Republic Day gi full dress rehearsal pangthokhi lamdamasigi sanaroi sing maru oina taekwondo wushu amade atayatopa discipline kayagi sanaroi singi sanafam Kumal Lampak Sports Complex manungda piraktabadagi ngasi ayog sanaroi kayana irang horakre Sports Complex asida matam kharagi oina lairiba National Sports University gi sanaroi singi oinadi sanafam pibada natana sanafam kaya NSU na loksilakpadagi nasigi irang asi horakibani hari Bharatpu British ki makutagi ningkha tamnaba honabada achauba thodang lokhiba NETAJI SUBHASH BOSE ki chahi 112 suba birth anniversary ki thoram ngasi Congress Bhavan da pangthokhi MPCC Manipur na sinduna pangthokiba thoram aduda AICC ki General Secretary amadi Manipur ki in charge Gaurav Gogoi MP CLP leader O Ibobi CWC ki member Gai Khangam MPCC ki President M Okendro yauna party ki luchingba sing amadi member kaya susarkya ki Nakalamoromda JIRIBAM district ki manung channa leiba Latingkhal village da Sivastan Siva Sangha Sangstan Latingkhal na sinduna NETAJI SUBHASH BOSE ki 112 suba mapokumon thoram pangthokhe thoram aduda chief guest oina TI Somorjit Singh Upadhyakshya JIRIBAM Jila Parishad Madi Social Worker and Buddha Chandra Anina Sarukya ki hari Problem and Strategies for Development of Agriculture and Allied Sectors in Manipur haiba thimda College of Agriculture Kau na sinduna Annual Interface Meeting 2020 University asigi conference hall da ngasi pangthokre Thoramaduda University asigi Vice Chancellor Professor M Premjit Singh na Chief Guest Kaugi Director of Extension Dr. S. Vasanta ICAR gi Joint Director Dr. Narendra Prakash College of Food Technology Kaugi Dean Professor Y. Jikendra amade College of Agriculture Kaugi Dean Professor Indira Sarangthemna Dice Member Singh oina sarukya ki 100 Flowers High School gi chahi gi oina pangthokpa numinini gi oiba Science, Social Science amadi Maths ki exhibition ngasi school asida loishinkre masida tongan mafam singdagi lakpa school singi mahairoi chani henbana haiba subject ahum asida yumfam oiba model yankhairom utke State asigi maming leiraba Motorcycle Club Royal Riders Club Manipur gi 12 suba Foundation Day thoram
ngasi Langgol da leiba club asigi office ta pangthokre thoram ge saroga moina ayu anganbada charity ride ama chatuna Langjing da leiba Hope Home da chanana polam amadi sanabagi polam kayang mateng pangki Institute of Liver and Biliary Science amadi JNIMS Hospital ga kusamnaduna thasigi taranipan dagi hawduna kuntaret fawba numit taret ni chupna lamdam asigi mafam kayada chatharakliba hepatitis campaign gi saruga moina ngasi JNIMS Hospital da campaign ama pangthokre Assam da based over lalholup nipan gi apunba kedar chatruka nifumari ngasi Assam government da khulai thadokuna changjakre khulai thadokpagi thoramadu ngasi Guwahati gi GMCIC auditorium da pangthoki thoramadu da Assam gi Chief Minister Sarvananda Solowal IGP Law and Order Hiren Chandranath Assam gi Chief Secretary amadi atai makok thungba official kayana sarkyakhi Chinese Shaolin Kung Fu Federation amasung Becham Martial Arts Academy na sinduna Sebgram Panjabari Guwahati da mamang chahi gi December 13 tagi kunmapan fawba pangthokiba Mari Suba Annual Martial Arts Game 2019 da sarukyaruba gold medalist sing okpagi tharomama PMMC Poirau Khongjin na sinduna Poirau Khongjin playground da narang pangthokre